New Kaital Manbi the Pangthokpa SSC ZD gi recruitment yauna nabagidamak ngarang mayumdagi thokiba meitai macha ahum pau faunaba ngamdana leirakraba matung makhoi ahum gi manungda army na ama rescue tawba ngamle hairi Police tagi fangba pau gi matung ina army na rescue tawba ngamle hairiba mioi adu Thobal Khekman maning leikai dagi Ningombam Johnson Singh apokpa Sanjoy ni hairi makhoi ahum na exam thanabagidamak Google Map te yenglaga chatpada Kaital Manbi asi ona na chatkhiba oiramba yai hairi makhoi na paikhiba mobile phone gi last location asi kangla tombida oikhi hairi angang thiba pangdana leidiba mioi ani aduna Thobal Leshang Them awang lekai digi oinam Thoithoi Singh amasung Thobal Khekman wang mataba mayai lekai digi Thokchom Thoithoi basingni makhoi ahum gi manungda Ningombam Johnson di leimakhong gi army singna rescue torba matung Imphal West Police ta sinarakhibani hairi Indian Army gi adugumba recruitment lamakak ngarang si jawbu chatkibani adu hauji hauji phangiba akogi Johnson hariba angang si yojimakti maksi recruitment jawbu gi adugumba thabak amakak akogi lebiriba sarkar gi site gi arrange tawre haina tajai tawdu masi akoi imin khong udebanina lebiriba leba ki amadi sarkar gi site akoi apin tawjening badi athu matamda masi mama mapa amadi jesi gi lebiriba miyoi singa unan biduna akoi punsibu nera tabu punsi mada lahan bu oi sunu